निपान की अंगांग अमुक हन सेहलरोइसे हाइबेगी वाने मरमदी तामो डाउट ते दुम लेरने मरमदी तौखिबा म्यामदुना ममांगदसु सरकार पालिंगारे चंगबा यारे यारे तौनरगा दुम तौदन मंगक देंदना फमुंग तौब म्याम सुम लेदना को अदुदुना आइगी रिक्वेस्ट हाइजवाने एज ए प्रजा अममा अम ओइना थबक तौबिबा मतमदा नीति नियम चुमना सिगी मतमसिददी सेंगना सेंटर दा फमीबा कोइगे मथक थोंबा सिंसु गाइरे पोट्स क्लियर एंड कनोद तौबियु अखोइसे प्रजा गातनी इंडिया दा तिनबनी मणिपुर हाइबसे हाइबिरा खनबिरागा लोय तानाबियु हाइबनेबा ओपोजिशन ओइगेरा रूलिंग ओइगेरा हुजिकिदि ताइबंग मियोइबनी को खोइना ngasi फुटबॉल कावबदो नो खोइना कावबिरि मेम सेना अदु अमतंग ताइबंग मियोइबनी खनबियु सिनिदा प्रजा से को नतदना खोइगी फुटबॉल की टाइप ता येना मुकाव ओइना मुकाव सुम तौलेरगा लास्ट प्रजा से तौबम लाफम खंगदना ngarang maktasu yung aina sibegi na han ki cancer eyes to chobdo ngasi astini mama duna lehoriba mayum da leini to nong yuba moi mem ta howe ko ado nungai te haba adu ko mem do ururaga ai di sum haibegi wani amata da aina adu da haibat leite vice lei banate tawbadabu thabak thoram tawbada taibong mioi banga tani ko khoin football kaw riba singje praja singse adu sokpodi sona harak pasu achumba kano da positive point da de sona harak pasu positive point da tawbiu praja kan biu haibane ba ina haibane praja is very important biu ba nata ngahang ngahaki aigi na kano tawda ya de have potse tawda bi da hoi adu mai lakchigi mawafam si koigi PK singa thamkibisi koigi central government ka aduga ministry of home affairs ka phajana koigi mamut tana discussion tawra matungda ofam si warep si lawre phesa hum thona khaidok ko leire plus FMI ka ofam si masu leire ahan begi oi nei mai de kamai ni yengbi si mi kamai thambi ni aduga ngasi panel lesson family ba tamatam cha so sir revikanta jo ko ne subla Imagi oina di saying have all ground political the thabak tawru tingai di ai as a praja avoid no ko mana ngang ba sakpa mem se ai yu di trust am ta leitere ko habadi matam du da su koina sarkar palingai da su makhal mathen ka amadum kano pi dana moi gi yum sabe ani to myama koina media da kai do uiba adu bu thabak on ground physical thabak koina di to am ta ngam na de ba aduga jita moro bikanda na hagi ba manipur thabai matang se seng na chief secretary se aina su handa katang nungai tabam su pu e habiti khoi gi Imagi Meira na su PPA na su hai ba manipur thabai ade habu manipur tham thalo habigi matang inquiry sigi to na monda ina message my WhatsApp ta kai da amtang una ge habsi supang phang da na dum lai ba ko reply am da pide mamang da khoi gi flat ke sing chawi kai gi khoi na dum hai ma message dum halai aduga sigi matang sidi adu edi kana ro ina khoi na committee sem ki ba ma khoi gi kiran Tongchong Korean do adu duga secretary duga and commissioner home duga asok duga unai ko moi gidi saying na have the flat to na khram maram wa katang delay tawi adu matung Friday adu maina ta matam da moi pisan gre ana moi adum hai ba ko government pisan gre na government pisan gre have the gi chief secretary je saying na the government ju ti se moi na pari bani na ma su unage na have se ngasi bok ta su na phang de na han mak ta su ai commissioner home da su amu hairam bane ba ongtang de have yo aina saying na ko letter head ta bok appointment PBU have the mang si reply P they my PR was na ai ma haibam tok pa haire iraga su piram ni kem ta haide have adu kumba kaya malai bani na aina taseng na ai di thabak oin ulakanda adubu mana haiba pot tu su seng na ai gi wakhal da both side to honinge ba maram di thokiba tawdong se seng na khoina yarani hayeng changra kandu da moigi agenda na kai no haibam su khoina khangma mathau tai ba haibadi akoina sidai yarani haraga tawnarani thajalani namki dumaina mu mangak len ba khotpa gi potung chathanaraga di bera ka duni yamna sidi akhoi gi ngahang hak ki hayeng parliament ai wakhal dum gi concept se center gi wakhal se moi gi torok propose atai mande 21 July de gi parliament horoga August 21 bo moi parliament gi lauthopa ma lei gi hum do bone ba ko adu du gi hayeng kai gumba moi parliament tu da moi point view of point moi khar puthopa ya na ba ko adum ba gi pot male aduna aigi wakhal da khoi praja mu oina haijabai wani ko khoina sum yengak pa myam duna maram oiraga thabak khuding mak se moi gi agenda gi yengaga to bo mal le ba in sum concept ni ko habadi ta sengna sugum ba se lokhat ke haraga di koigi February de gi on 13 de gi on ni koigi keno la hen gi base president rule like gi base ko adu de gi dum dok tharak pa ya ba bot adum oi bani adu gi na han mak ta ngarang mak ta khulai ga phagat khi do ta sengna moi di coming operation tawra ga pha ba khulai ne ba adu ga akhoi gi na mu
ꯄꯤꯈꯤꯕ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯄꯤꯁꯇꯨ ꯄꯥꯝꯖꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯃꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯕꯅꯦꯕ ꯑꯅꯤꯗꯨꯒꯤ ꯗꯤꯐ꯭ꯔꯦꯟꯁꯁꯨ ꯌꯦꯡꯉꯣꯕ ꯃꯣꯏꯅ ꯌꯥꯖꯔꯒ ꯈꯨꯠꯂꯥꯏ ꯊꯥꯗꯣꯔꯛꯄ ꯅꯠꯇ꯭ꯔꯤꯕ ꯊꯤꯔꯨꯔꯒ ꯍꯨꯝꯃꯨꯔꯀꯥꯟꯗ ꯐꯒꯠꯂꯛꯄ ꯄꯣꯠ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯅ ꯗꯥꯎꯠꯇ ꯗꯥꯎꯠ ꯂꯩꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯍꯥꯏꯖꯒꯗꯕꯕꯨ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯇꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯇ ꯄꯥꯟꯕꯤꯔꯤꯕ ꯃꯤꯑꯣꯏꯕꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯧꯖꯤꯛ ꯂꯩꯅꯗꯣꯏꯕ ꯇꯧꯅꯗꯣꯏꯕ ꯍꯥꯏꯅꯔꯤꯕ ꯄꯣꯠꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯩꯒꯤ ꯄꯥꯔꯇꯤꯒꯤ ꯑꯩꯒꯤ ꯑꯦꯖꯦꯟꯗꯥꯒꯤ ꯆꯨꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯀꯤ ꯐꯤꯔꯦꯞꯇ ꯇꯧꯕꯤꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯅ ꯂꯩꯖꯔꯕ ꯉꯥꯛꯇꯅꯤ ꯚꯣꯠꯀꯤꯅꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯝꯕꯗꯗꯤ ꯑꯗꯨ ꯇꯧꯗ ꯌꯥꯗꯦ ꯍꯥꯏ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯗ꯭ꯔꯃꯥꯁꯦ ꯁꯤꯒꯤ ꯅꯠꯇꯕ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯇꯧꯕꯤꯔꯒꯦ ꯈꯜꯂꯒ ꯇꯧꯕ ꯑꯣꯏꯇꯥꯔꯗꯤ ꯉꯔꯥꯡꯒꯤꯗꯣ ꯑꯩꯅ ꯁꯦꯡꯅ ꯃꯦꯗꯤꯌꯥ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯅꯤꯃꯛꯀꯤ ꯑꯗꯨꯒ ꯑꯁꯣꯝꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯣꯏ ꯃꯦꯗꯤꯌꯥꯁꯨꯅꯦꯕ ꯅꯣꯏ 4 ꯄꯤꯂꯔꯅꯤ ꯍꯥꯏꯔꯤꯕꯅꯤ ꯅꯣꯏꯒꯤꯁꯨ ꯔꯥꯏꯠ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯝꯕꯒꯤ ꯁꯨꯝ ꯈꯤꯇꯪ ꯈꯪꯗꯣꯛꯁꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯍꯥꯏꯕꯗꯤ ꯑꯇꯩꯒꯤ ꯋꯥ ꯅꯠꯇꯦ ꯄ꯭ꯔꯖꯥ ꯂꯣꯏꯅꯃꯛ ꯋꯥꯃꯤꯟꯅꯔꯦ ꯕꯣꯠ ꯁꯥꯏꯠ ꯀꯣ ꯑꯗꯨꯗꯨꯅ ꯂꯣꯏꯅꯃꯛ ꯋꯥꯔꯕ ꯏꯀꯅꯃꯤ ꯂꯣꯏꯅꯃꯛ ꯗꯥꯎꯟꯅꯤ ꯃꯣꯏꯁꯨ ꯗꯥꯎꯟ ꯑꯗꯨ ꯂꯣꯏꯅꯃꯛꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯂꯩꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯇꯧꯔꯤꯕ ꯀꯟꯗꯤꯁꯟ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯪꯉꯒ ꯊꯤꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯒ꯭ꯋꯥꯂꯥ ꯇꯥꯕꯤꯒꯤ ꯄꯣꯠꯁꯤꯗ ꯇꯁꯦꯡꯅ ꯑꯩꯅꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯂꯩꯌꯦꯗꯤ ꯃꯔꯝꯗꯤ ꯑꯗꯨꯁꯨ ꯑꯩꯅ ꯐꯅꯌꯥꯝ ꯍꯥꯏꯖꯩꯁꯦ ꯑꯩꯅ ꯃꯣꯏꯒꯤ ꯁꯔꯀꯤꯔꯟ ꯎꯅꯕꯗꯁꯨ ꯍꯥꯏꯁꯦ ꯑꯥꯎꯠꯄꯨꯠ ꯈꯔ ꯄꯤꯕꯤꯌꯨ ꯄ꯭ꯔꯖꯥꯅ ꯑꯩꯈꯣꯏꯗꯗꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯔꯝ ꯍꯪꯉꯛꯏ ꯑꯗꯨꯅ ꯑꯥꯎꯠꯄꯨꯠꯇꯣ ꯑꯩꯈꯣꯏꯗꯤ ꯃꯦꯝ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯐꯖꯅ ꯇꯧ ꯄꯣꯖꯤꯇꯤভ ꯑꯣꯏ ꯑꯗꯨ ꯄꯤꯁꯟꯖꯈ꯭ꯔꯕꯅꯤ ꯍꯥꯏꯔꯦ ꯑꯁꯣꯛꯁꯨ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯨ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯉꯔꯥꯡꯃꯛꯇꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯦꯔꯥꯏꯁ ꯇꯧꯔ ꯅꯣꯏꯅꯁꯨ ꯍꯪꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯁꯥꯅꯁꯨ ꯑꯗꯨꯝ ꯄꯤꯒꯦ ꯈꯜꯂꯒꯗꯤ ꯄꯤꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯃꯣꯏ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯆꯦꯛꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯗꯤ ꯌꯦꯡꯉꯣ ꯀꯃꯟ ꯕꯥꯕꯨꯒꯤ ꯃꯇꯥꯡꯒꯤꯗꯨꯁꯨ ꯃꯇꯝꯗꯨꯗ ꯏꯁꯨꯗꯣ ꯈꯔ ꯗꯥꯏꯚꯔꯠ ꯇꯧꯅꯕꯅꯦꯗꯅ ꯑꯩꯅ ꯍꯥꯟꯅ ꯊꯦꯡꯅꯕꯅꯤ ꯃꯥꯏ ꯅꯨꯄꯤꯗ ꯊꯕꯛ ꯍꯥꯞꯄꯅꯤ ꯑꯗꯨ ꯅꯨꯡ ꯇꯧꯕꯗꯣ ꯃꯣꯏ ꯍꯧꯖꯤꯛ ꯃꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯥꯏꯅ ꯄꯣꯠꯇꯨꯒꯤ ꯀꯣꯏꯁꯟꯗꯣ ꯑꯃꯨꯛ ꯍꯪꯀꯥꯟꯗ ꯃꯣꯏ ꯑꯥꯔꯃꯤꯁꯤꯡꯅ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯀꯣ ꯑꯗꯨ ꯀꯩꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯕ ꯑꯗꯨꯗꯨꯅ ꯑꯦꯖꯦꯟꯗꯥꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯁꯥ ꯁꯟ ꯅꯠꯇꯦ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯁꯦꯡꯅ ꯑꯩꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯣꯏ ꯇꯣꯛꯊꯣꯛꯑꯒ ꯃꯤ ꯑꯃꯒꯤ ꯋꯥꯈꯜꯗ ꯑꯩ ꯌꯨꯅꯤꯐꯣꯔꯝꯗ ꯂꯩꯔꯒꯁꯨ ꯑꯩ ꯌꯨꯅꯤꯐꯣꯔꯝꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯗ ꯂꯧꯔꯒ ꯊꯕꯛ ꯇꯧꯕꯅ ꯅꯠꯇꯗꯅ ꯑꯣꯔꯗꯔꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯀꯤ ꯈꯨꯝꯕꯒꯤ ꯇꯧꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯇꯧꯅꯤꯡꯗꯦ ꯇꯁꯦꯡꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯅ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯕ ꯁꯔ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯤꯔꯒꯗꯤ ꯔꯤꯖꯅꯦꯕꯜ ꯑꯦꯟ ꯕꯣꯠ ꯁꯥꯏꯠꯀꯤ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯍꯌꯦꯡ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯑꯒꯗꯤ ꯁꯔꯗꯁꯨ ꯕꯦꯔꯥ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯣꯏꯒꯤ ꯒꯦꯝ ꯄ꯭ꯂꯦꯒꯤ ꯄꯣꯠꯁꯤꯗ ꯈꯔ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ ꯌꯥꯎꯁꯟꯕꯤꯗꯅ ꯉꯁꯥꯏꯒꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯊꯕꯛ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯇꯥꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯍꯌꯦꯡ ꯆꯪꯍꯜꯂꯅꯤ ꯍꯥꯏꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯝꯗꯅ ꯅꯦꯛꯁ ꯌꯔꯐꯥꯎꯒꯤ ꯃꯅꯨꯡ ꯍꯥꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯇꯥꯏꯝꯗꯣꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯕꯅ ꯐꯩꯌꯦꯕ ꯅꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯅꯔꯛꯄ ꯑꯣꯏꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯁꯨꯝ ꯅꯨꯡꯉꯥꯏꯅꯗꯕ ꯄ꯭ꯔꯖꯥꯒ ꯁꯨꯝ ꯂꯥꯛꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯂꯥꯛꯍꯟꯅꯤꯡꯗꯦꯕ ꯌꯨꯅꯤꯐꯣꯔꯝꯗꯤ ꯑꯩ ꯉꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯤꯁꯤꯅꯦꯕ ꯌꯨꯅꯤꯐꯣꯔꯝꯗ ꯑꯗꯨꯝ ꯂꯩꯕꯤꯔꯒꯀꯣ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨꯝ ꯐꯖꯅ ꯂꯧꯕꯤꯕ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯒꯠꯄꯗꯣ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯐꯒꯠꯂꯛꯏꯕ ꯁ꯭ꯇꯥꯏꯜꯗꯨꯗꯤ ꯃꯣꯏꯒꯤ ꯁꯤꯝꯄꯦꯇꯤꯗ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯁꯦ ꯄꯤꯁ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯤ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯇꯧꯔꯛꯄ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯈꯤꯇꯪꯗꯤ ꯆꯪꯁꯤꯜꯂꯛꯑꯦ ꯈꯣꯡꯊꯥꯡꯁꯦ ꯈꯤꯇꯪꯗꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯄꯣꯖꯤꯇꯤভ ꯄꯣꯏꯟꯇ ꯂꯥꯛꯑꯦ ꯍꯥꯏ ꯌꯥꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤꯃꯛꯀꯤꯗꯤ ꯑꯣꯏꯅ ꯎꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅ ꯏꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯍꯧꯖꯤꯛ ꯊꯥꯒꯠꯈꯤꯔꯣꯏꯒꯦ ꯑꯩ ꯍꯧꯖꯤꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯁꯨ ꯇꯧꯔꯣꯏ ꯍꯌꯦꯡ ꯑꯣꯟ ꯒ꯭ꯔꯥꯎꯟꯗ ꯇꯧꯔꯀꯥꯟꯗ ꯃꯔꯝꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯍꯥꯏꯔꯒ ꯉꯁꯤꯐꯥꯎ ꯂꯦꯡ ꯑꯣꯠ ꯉꯝꯗ꯭ꯔꯤꯁꯤꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡ ꯃꯐꯝ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯛꯄ ꯀꯥꯟꯗꯨꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯥꯡꯖꯧꯅꯅ ꯑꯁꯥ ꯁꯥꯒꯠꯄ ꯌꯥꯝꯅ ꯗꯦꯟꯖꯔꯅꯤ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅꯀꯣ ꯌꯦꯡꯁꯤꯟꯃꯤꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯑꯣꯏꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯊꯕꯛꯁꯤꯅ ꯎꯠꯂꯛꯇ꯭ꯔꯕꯟꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯥꯖꯕꯁꯦ ꯃꯌꯥꯝ ꯃꯥꯡꯉ ꯂꯥꯛꯑꯝꯗꯅ ꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯤꯠꯅ ꯇꯔꯪ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯥꯖꯕꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏꯒꯤ ꯃꯇꯥꯡꯗꯨꯁꯨ ꯌꯥꯝ ꯆꯨꯝꯃꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯇꯝꯄꯥꯛꯇꯒꯤ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯁꯣꯝꯒꯤꯗꯤ ꯃꯣꯏꯒꯤ ꯏꯚꯟ CSOꯁꯤꯡꯅ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟ ꯇꯧꯈꯤꯕꯁꯤꯡ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ UT ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯕꯅꯆꯤꯡꯕ ꯌꯥꯝ ꯆꯥꯎꯅ ꯂꯦꯞꯄꯤꯕ ꯋꯥꯐꯝꯁꯤꯡ ꯂꯩꯕꯅꯤ ꯑꯗꯨ ꯁꯤꯒꯤ ꯑꯅꯤꯁꯤ ꯃꯔꯛꯇꯁꯨ ꯑꯆꯧꯕ ꯈꯦꯠꯅꯕꯗꯨꯝꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯝ ꯎꯔꯤ ꯑꯩ ꯑꯣꯖꯥ ꯇꯨꯝꯆꯥꯔ ꯂꯥꯛꯆꯅꯤꯡꯕꯒꯤ ꯃꯥꯅ ꯃꯥꯡꯗꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯎꯠꯇ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯒꯤ ꯄꯣꯠꯁꯦ ꯊꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯒꯤꯗ ꯁꯤꯗꯩ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯍꯤ 2 ꯁꯤꯗꯩꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯤ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏ CSOꯁꯤꯡꯒꯤ ꯔꯥꯎꯟ ꯑꯣꯐ ꯇꯣꯛꯁ ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯚꯦꯂꯤꯗ ꯆꯠꯄ ꯀꯨꯀꯤ ꯖꯣꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤꯁꯨ ꯃꯣꯏꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁꯤꯡ ꯎꯅꯕ ꯑꯥꯗ ꯇꯣꯏꯅ ꯁꯤꯒꯨꯝꯕꯒꯤ ꯋꯥꯐꯝꯁꯦ ꯃꯌꯥꯝ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯛꯄꯗꯅ ꯍꯟꯗꯛꯀꯤ ꯈꯣꯡꯊꯥꯡꯁꯤꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯦ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯛꯁꯦꯁ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯃꯃꯤ ꯑꯃ ꯀꯠꯇꯦ ꯑꯗꯣꯝꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤꯕ ꯁꯨꯝꯕ ꯑꯩ ꯇꯥꯃꯣꯒ ꯙꯔꯕꯤꯀꯥꯟꯇ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯣꯏꯅ ꯅꯥꯀꯟ ꯑꯣꯏꯅ ꯂꯩꯔ ꯌꯦꯡꯂꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅꯦ ꯐꯕꯨꯗꯤ ꯑꯩꯅ ꯐꯠꯇꯦ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦꯕꯀꯣ
ꯐꯩꯌꯦꯕ ꯍꯣꯏ ꯀꯥꯞꯄꯛꯇ꯭ꯔꯦ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯕꯗ ꯇꯧꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏꯅ ꯇꯧ ꯇꯥꯔꯒꯁꯨ ꯑꯅꯤꯃꯛꯀꯤꯅꯤ ꯕꯣꯁ IDP ꯍꯥꯏꯗꯣ ꯂꯣꯏꯅꯃꯛ ꯆꯤꯡꯉꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯍꯥꯏꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯅꯩꯁꯤ ꯉꯥꯏꯕ ꯑꯗꯨꯝꯕꯗ ꯅꯠꯇꯕꯤꯗ ꯍꯌꯦꯡ ꯇꯧꯁꯜꯂꯨꯕ ꯀꯥꯟꯗ ꯁꯣꯏꯒꯗꯕ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯈꯟꯊꯔꯒ ꯊꯕꯛꯇꯨ ꯇꯧꯕꯅ ꯐꯩ ꯍꯥꯏꯔꯒ ꯍꯌꯦꯡ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯗꯨꯝ ꯑꯣꯏꯗꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯆꯠꯄ ꯌꯥꯅꯤꯅ ꯍꯥꯏꯔꯦꯗꯅ ꯆꯠꯂꯅꯤꯅ ꯆꯠꯂꯒ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯗꯨꯝ ꯑꯦꯄ꯭ꯔꯨꯞ ꯑꯃꯗꯨꯒꯤ ꯑꯗꯨꯝ ꯂꯩꯇꯕ ꯌꯥꯎꯔꯤ ꯑꯩꯅ ꯃꯤꯗꯨꯒꯤ ꯋꯥꯈꯜꯗꯨꯅꯦꯕ ꯑꯩꯅ ꯄꯥꯈꯠꯆꯕꯗꯤ ꯃꯤꯑꯣꯏꯕꯁꯤꯒꯤ ꯑꯩꯅ ꯇꯦꯟꯁꯟꯗꯨ ꯂꯩꯔꯒ ꯍꯥꯏꯕ ꯋꯥꯅꯤ ꯃꯣꯏꯒꯤ ꯑꯗꯨ ꯑꯗꯥꯒꯤ ꯑꯃꯠꯇ ꯅꯠꯇꯦꯕ ꯑꯗꯨꯅ ꯄꯣꯠꯁꯦ ꯍꯥꯏꯗꯣꯔꯛꯄ ꯇꯧꯊꯣꯔꯛꯄ ꯃꯇꯝꯗ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯍꯥꯏ ꯎꯈ꯭ꯔꯨꯜ ꯆꯠꯄ ꯌꯥꯏ ꯌꯥꯗꯦ ꯀꯩꯅꯣ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛꯀꯤ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯗꯁꯨ ꯂꯣꯏ ꯆꯪꯉꯦꯕ ꯑꯩꯒꯤ ꯃꯦꯟ ꯄꯣꯏꯟꯗꯤ ꯑꯇꯩ ꯅꯠꯇꯦꯕ ꯌꯨꯅꯤꯐꯣꯔꯝ ꯋꯥꯂꯥꯅ ꯑꯩꯈꯣꯏꯒꯤ MSTꯒꯤ ꯒꯥꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯒꯥꯔꯤ ꯑꯃꯕꯨ ꯀꯩꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯒꯤ ꯀꯣꯏꯁꯟꯅꯦꯕ ꯑꯩꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯩꯅ ꯄꯥꯝꯖꯕ ꯄꯣꯠꯇꯤ ꯊꯧꯕꯗꯤ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯕ ꯒꯥꯔꯤ ꯃꯌꯥꯝ ꯊꯧꯔꯒ ꯑꯗꯨꯝ ꯆꯠꯂꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯈꯨꯟ ꯉꯥꯛꯄꯁꯨ ꯑꯗꯨꯝ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯅꯠꯇꯦꯕ ꯌꯨꯅꯤꯐꯣꯔꯝ ꯋꯥꯂꯥ ꯑꯃꯅ ꯃꯃꯥꯡꯗ ꯐꯖꯅ ꯂꯩꯕ ꯚꯥꯏꯔꯦꯜ ꯑꯣꯏꯗꯅ ꯇꯧꯈꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯊꯤꯟꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯗꯤ ꯅꯠꯇꯗꯅ ꯈꯜꯂꯤ ꯃꯨꯚꯃꯦꯟꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯑꯗꯨꯝ ꯑꯁꯪ ꯑꯁꯥꯒꯤ ꯇꯧꯕꯗ ꯑꯗꯨꯝ ꯑꯁꯣꯝ ꯅꯥꯀꯟ ꯑꯗꯨꯝ ꯆꯠꯅꯩꯌꯦꯕ ꯑꯗꯨꯝ ꯆꯠꯅꯗꯕꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯂꯩ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯊꯤꯟꯗꯣ ꯃꯥꯅ ꯑꯗꯨ ꯍꯥꯏꯈꯤꯕꯒꯤ ꯑꯥꯔꯊ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯗꯨꯗꯗꯤ ꯇꯁꯦꯡꯅ ꯇꯦꯟꯁꯟ ꯑꯃꯗꯤ ꯑꯣꯏꯔꯒ ꯂꯩꯕꯅꯤ나 ꯗ꯭ꯔꯃꯥꯗꯣ ꯃꯇꯨꯡꯗ ꯅꯦꯛꯁ ꯇꯥꯏꯝ ꯑꯃꯨꯛ ꯇꯧꯔꯛꯇꯅꯕ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯃꯥꯗꯣ ꯇꯧꯕ ꯌꯥꯗꯦꯀꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯝꯁꯤꯗꯗꯤ ꯁꯤꯒꯨꯝꯕ ꯇꯧꯕ ꯌꯥꯗꯦ ꯄꯥꯅꯤꯁꯃꯦꯟ ꯗꯛ ꯗꯛ ꯐꯪꯉꯤ ꯍꯥꯏꯗꯅ ꯌꯨꯅꯤꯐꯣꯔꯝ ꯋꯥꯂꯥꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯈꯤꯇꯪ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯟꯅꯕꯒꯤ ꯋꯥꯅꯦꯕ ꯅꯠꯇꯗꯅ ꯃꯌꯥꯝꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯅꯔꯕꯅꯦ ꯍꯥꯏꯗꯅ ꯌꯨꯅꯤꯐꯣꯔꯝꯅ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯛꯄꯗꯨꯗꯤ ꯏꯃꯥꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯣꯂꯣꯝꯗ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯅꯦꯕ ꯎꯈ꯭ꯔꯨꯜ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯆꯠꯂꯤꯕ ꯍꯧꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯗꯕꯨ ꯑꯗꯨꯝ ꯆꯠꯅꯩꯌꯦꯕ ꯂꯥꯁ ꯑꯋꯥꯔꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯠꯂꯤꯗꯨꯗꯤ ꯂꯥꯁ ꯗꯦꯗꯨ ꯃꯣꯏ ꯆꯠꯂꯒ ꯔꯤꯀꯣꯚꯔ ꯇꯧꯔꯤꯗꯨꯗꯤ ꯑꯗꯨ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯁꯤꯅ ꯕꯦꯔꯥ ꯀꯥꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯃꯦ 3rd ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯤꯚꯤꯂꯦꯟ ꯊꯕꯛ ꯇꯧꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯣꯏꯗ ꯑꯃ ꯑꯩꯈꯣꯏꯅ ꯂꯩꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯐꯪꯉꯕ ꯄꯣꯠ ꯑꯗꯨꯗꯤ ꯐꯖꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒ ꯅꯦꯛꯁ ꯇꯥꯏꯝ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔ ꯑꯃ ꯂꯥꯛꯀꯦꯔꯥ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯃꯣꯏꯗ ꯈꯤꯇꯪ ꯀꯩꯅꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝꯕ ꯇꯧꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯦꯕ ꯏꯃꯥꯅ ꯊꯤꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯄꯣꯠꯁꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯌꯔ ꯀꯠ ꯇꯧꯕꯁꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯒꯤ ꯋꯥꯅꯦꯕ ꯃꯥꯅ ꯏꯟꯀ꯭ꯋꯥꯏꯔꯤꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯔꯤꯄꯣꯔꯠꯇꯣ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯄꯤꯐꯝ ꯊꯣꯛꯏ ꯃꯥꯅ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡꯁꯨ ꯐꯖꯅ ꯄꯤꯈꯤꯕꯅꯤꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯥꯔ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯁꯦ ꯇꯁꯦꯡꯅ ꯂꯩꯕꯥꯛꯁꯤꯒꯤ ꯏꯀ꯭ꯋꯤꯚꯤꯂꯦꯟ ꯃꯅꯤꯄꯨꯔꯁꯦ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯈꯥꯗ ꯂꯣꯏꯅꯃꯛ ꯇꯧꯕꯤꯕ ꯃꯤꯅꯦ ꯍꯥꯏꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯒꯤ ꯇ꯭ꯔꯁ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯗꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯖꯥ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯏꯀ꯭ꯋꯤꯚꯤꯂꯦꯟ ꯂꯣꯏꯅꯃꯛꯁꯤꯅ ꯇ꯭ꯔꯁꯁꯦ ꯁꯨꯝ ꯃꯥꯡꯉꯛꯄꯗꯣ ꯇ꯭ꯔꯁꯇꯣ ꯊꯝꯍꯟꯁꯦ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯊꯕꯛ ꯇꯧꯕ ꯈꯣꯠꯄꯗ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯑꯗꯨꯗ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯇ꯭ꯔꯁ ꯑꯁꯦ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯗꯥꯎꯠ ꯂꯩꯅꯔꯗꯣꯏꯅꯦꯕ ꯉꯁꯤ ꯍꯥꯏꯕ ꯋꯥꯗꯅꯤ ꯑꯗꯨꯝ ꯅꯥꯒꯥꯒ ꯀꯨꯀꯤꯒ ꯇꯧꯈꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯈꯤꯇꯪ ꯃꯅꯨꯡ ꯄꯨꯛꯅꯤꯡꯗꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯂꯩꯅꯔꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯑꯃꯒꯤ ꯗꯥꯎꯠꯁꯦ ꯁꯨꯝ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯗꯨꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯤꯗꯔꯅꯦꯅ ꯐꯝꯃꯛꯇꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯃꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯗꯒꯤ ꯁꯥꯕꯤꯃꯣꯟꯅꯁꯨ ꯅꯍꯥꯟ ꯀꯩꯅꯣꯗꯒ ꯄꯕꯛꯀ ꯆꯪꯉꯨꯕ ꯄꯣꯠꯇꯣ ꯑꯗꯨ ꯁꯦꯡꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯒꯤ ꯌꯦꯡꯉꯒ ꯇꯧꯕꯤꯒꯅꯨ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯅ ꯑꯣꯟ ꯒ꯭ꯔꯥꯎꯟ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩ ꯑꯗꯨꯒꯤꯁꯨ ꯁꯥꯔ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏ ꯂꯥꯎꯕꯤꯀꯣ ꯑꯗꯨꯏꯁꯨ ꯃꯐꯝ ꯃꯇꯝ ꯃꯇꯥꯡꯗꯣ ꯑꯩꯒꯤ ꯇꯟꯖꯥ ꯌꯦꯡꯉꯒ ꯅꯠꯇꯕ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯒꯗꯤ ꯂꯤꯗꯔꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯣꯟ ꯒ꯭ꯔꯥꯎꯟ ꯊꯕꯛꯇꯨ ꯇꯧꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯥꯔꯅ ꯅꯍꯥꯟ ꯆꯪꯉꯤꯕꯗꯨꯁꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯥꯔ ꯑꯩꯈꯣꯏ ꯔꯕꯤꯅꯕꯨꯗꯤ ꯍꯥꯏꯖꯩꯀꯣ ꯑꯗꯣ ꯃꯥꯅ ꯀꯥꯏꯁꯦ ꯆꯍꯤ ꯑꯃꯗꯤ ꯅꯍꯥꯟꯅ ꯐꯥꯈ꯭ꯔꯦ ꯑꯗꯨ ꯃꯃꯥꯡꯗꯅ ꯀꯩꯒꯤ ꯆꯪꯈꯤꯗꯣꯏꯅꯣ ꯑꯩꯁꯨ ꯑꯗꯨꯝ ꯀꯣꯏꯁꯟ ꯏꯇꯣꯟꯗ ꯍꯪꯉꯦꯕ ꯀꯩꯒꯤꯗꯃꯛꯇ ꯄꯥꯔꯂꯤꯌꯥꯃꯦꯟꯗꯨꯒꯤ ꯃꯇꯥꯡꯗꯨꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯑꯇꯣꯞꯄ ꯃꯌꯥꯝꯗꯨ ꯆꯠꯄꯗ ꯃꯤꯒꯤ ꯀꯣꯏꯁꯟꯗꯤ ꯑꯦꯔꯥꯏꯁ ꯂꯣꯏ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯇꯩꯒꯤ ꯀꯩꯝꯇ ꯅꯠꯇꯦꯕ ꯂꯤꯗꯔꯗꯤ ꯂꯤꯗꯔ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛꯇꯪ ꯅꯣꯏꯒꯤ ꯄꯥꯔꯇꯤꯁꯦ ꯁꯥꯏꯗꯇ ꯊꯝꯕꯤꯈꯣꯕ ꯁꯣꯝꯗ ꯊꯕꯛ ꯇꯧꯔꯗ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁꯣꯏꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯞ ꯃꯥꯟꯅꯃꯤꯟꯅꯔꯒ ꯍꯧꯖꯤꯛꯇꯤ ꯂꯤꯗꯔ ꯑꯗꯨꯗ ꯂꯩꯕꯒꯤ ꯑꯥꯔꯊꯁꯨ ꯊꯣꯛꯇ꯭ꯔꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯄꯤꯌꯥꯔꯁꯤꯅ ꯊꯝꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ BJP ꯀꯣꯡꯒ꯭ꯔꯦꯁ ꯑꯁꯤ ꯈꯤꯇꯪ ꯇꯞꯊꯈꯤꯕꯅ ꯐꯔꯅꯦꯕ ꯅꯠꯇꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯧꯍꯧꯕ ꯌꯥꯕ ꯁ꯭ꯇꯦꯞ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯁꯨꯝꯕꯁꯦ ꯑꯆꯨꯝꯕꯗꯣ ꯁꯦꯟꯇꯔꯅ ꯅꯍꯥꯟꯒꯩꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯁꯔꯀꯥꯔ ꯄꯥꯜꯂꯤꯉꯩꯗꯗꯤ ꯁꯦꯟꯇꯔꯅ ꯍꯥꯏꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯟꯇꯔ ꯗꯥꯏꯔꯦꯛ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯆꯞ ꯆꯥꯅ ꯂꯧꯔꯒ ꯁꯦꯟꯇꯔꯒꯤ ꯑꯁꯣꯏꯕꯗꯣ
ꯑꯅꯤꯃꯛꯀꯤ ꯑꯥꯏꯗꯤꯌꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯜꯍꯧꯅꯕ ꯂꯝꯕꯤ ꯁꯤꯟꯁꯦ ꯍꯥꯏꯕꯅꯦꯕ ꯅꯠꯇꯗꯅ ꯁꯨꯝ ꯇꯣꯝꯕꯅ ꯍꯥꯏꯈꯤꯕ ꯆꯥꯎꯕꯅ ꯈꯨꯝ ꯌꯥꯗꯦ ꯆꯥꯎꯕꯅ ꯍꯥꯏꯕ ꯇꯣꯝꯕꯅ ꯈꯨꯝ ꯌꯥꯗꯦꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯈꯤꯇꯪ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕꯩ ꯋꯥꯅꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯁꯤꯟꯁꯤꯌꯔꯂꯤ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯔꯕꯅꯦ ꯆꯪ ꯃꯇꯝꯗ ꯇꯥꯃꯣꯅꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯣ ꯃꯣꯏꯒꯤ ꯑꯣꯏꯔꯣ ꯃꯤꯑꯣꯏꯕꯅ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯕ ꯉꯁꯤ ꯌꯦꯡꯉꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯗ ꯂꯥꯎꯔꯝꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗꯦꯕ ꯍꯤꯡꯉꯝꯒꯅꯦꯕ ꯑꯗꯨꯒꯨꯝꯅ ꯍꯦꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯇꯞꯅ ꯇꯧꯕ ꯐꯩꯌꯦꯕ ꯂꯣꯏꯅꯃꯛ ꯐꯩꯌꯦꯕ ꯇꯥꯃꯣꯅ ꯍꯥꯏꯗꯨꯁꯨ ꯌꯥꯅꯤꯡꯉꯤ ꯑꯗꯒꯤ ꯁꯥꯔ ꯔꯕꯤꯅ ꯍꯥꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯟꯊꯕꯤꯔꯒ ꯂꯥꯎꯅꯕꯗ ꯅꯠꯇꯕꯗ ꯋꯥꯈꯜ ꯈꯟꯊꯕꯤꯔꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯀꯣ ꯍ꯭ꯌꯨꯃꯦꯟ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯊꯥ 9ꯒꯤ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯁꯤꯍꯜꯂꯔꯣꯏꯁꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯃꯔꯝꯗꯤ ꯇꯥꯃꯣ ꯗꯥꯎꯠꯇꯤ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯃꯔꯝꯗꯤ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯃꯥꯡꯗꯁꯨ ꯁꯔꯀꯥꯔ ꯄꯥꯜꯂꯤꯉꯩꯗ ꯆꯪꯕ ꯌꯥꯔꯦ ꯌꯥꯔꯦ ꯇꯧꯅꯔꯒ ꯑꯗꯨꯝ ꯇꯧꯗꯅ ꯃꯉꯛ ꯂꯦꯟꯗꯅ ꯐꯃꯨꯡꯗ ꯇꯧꯕ ꯃꯌꯥꯝ ꯁꯨꯝ ꯂꯩꯗꯅꯀꯣ ꯑꯗꯨꯏꯗꯨꯅ ꯑꯩꯒꯤꯗꯤ ꯔꯤꯀ꯭ꯋꯦꯁꯇ ꯍꯥꯏꯖꯕ ꯋꯥꯅꯤ ꯑꯦꯖ ꯑꯦ ꯄ꯭ꯔꯖꯥ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯤꯕ ꯃꯇꯝꯗ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯁꯦꯡꯅ ꯁꯦꯟꯇꯔꯗ ꯐꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯁꯨ ꯉꯥꯏꯔꯦ ꯄꯣꯠꯁꯦ ꯀ꯭ꯂꯤꯌꯔ ꯑꯦꯟ ꯀꯩꯅꯣꯗ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯏꯟꯗꯤꯌꯥꯗ ꯇꯤꯟꯕꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯍꯥꯏꯕꯤꯔꯒ ꯈꯟꯕꯤꯔꯒ ꯂꯣꯏ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯒꯦꯔꯥ ꯔꯨꯂꯤꯡ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛꯀꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯨꯠꯕꯣꯜ ꯀꯥꯎꯕꯗꯧꯅ ꯑꯩꯈꯣꯏꯅ ꯀꯥꯎꯕꯤꯔꯤ ꯃꯌꯥꯝꯁꯦꯅ ꯑꯗꯨ ꯑꯃꯨꯛꯇꯪ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯈꯟꯕꯤꯌꯨ ꯁꯤꯅꯤꯗ ꯄ꯭ꯔꯖꯥꯁꯦꯀꯣ ꯅꯠꯇꯗꯅ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜꯒꯤ ꯇꯥꯏꯞꯇ ꯌꯦꯠꯅ ꯑꯃꯨꯛ ꯀꯥꯎ ꯑꯣꯏꯅ ꯑꯃꯨꯛ ꯀꯥꯎ ꯁꯨꯝ ꯇꯧ ꯂꯩꯔꯒ ꯂꯥꯁꯇ ꯄ꯭ꯔꯖꯥꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯗꯅ ꯉꯔꯥꯡꯃꯛꯇꯁꯨ ꯌꯦꯡꯉꯨ ꯑꯩꯅ ꯁꯤꯕꯒꯤ ꯅꯍꯥꯟꯒꯤ ꯀꯦꯟꯁꯔ ꯑꯥꯏꯁ ꯇꯧꯕꯗꯣ ꯉꯁꯤ ꯑꯁꯇꯤꯅꯤ ꯃꯃꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯌꯨꯝꯗ ꯂꯩꯅꯤ ꯇꯧ ꯅꯣꯡ ꯌꯨꯕꯗ ꯃꯣꯏ ꯃꯌꯥꯝ ꯇꯧꯍꯧꯋꯦꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯎꯔꯨꯔꯒ ꯑꯩꯗꯤ ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯃꯠꯇꯗ ꯑꯩꯅ ꯑꯗꯨꯗ ꯍꯥꯏꯕ ꯂꯩꯇꯦ ꯚꯥꯏꯁ ꯂꯩꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯐꯨꯠꯕꯣꯜ ꯀꯥꯎꯔꯤꯕꯁꯤꯡꯁꯦ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯁꯣꯟꯅ ꯍꯥꯏꯔꯛꯄꯁꯨ ꯑꯆꯨꯝꯕ ꯀꯩꯅꯣꯗ ꯄꯣꯖꯤꯇꯤꯕ ꯄꯣꯏꯟꯠꯗ ꯑꯗꯩ ꯁꯣꯟꯅ ꯍꯥꯏꯔꯛꯄꯁꯨ ꯄꯣꯖꯤꯇꯤꯕ ꯄꯣꯏꯟꯠꯗ ꯇꯧꯕꯤꯌꯨ ꯄ꯭ꯔꯖꯥ ꯀꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯖꯥꯁꯤꯗ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯄꯤꯕꯤꯌꯣꯕ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯑꯩꯒꯤꯅ ꯀꯩꯅꯣ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯇꯧꯗꯕꯤꯗ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯊꯝꯁꯦꯕ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ IDP ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯒꯤ ꯄꯣꯠꯁꯤꯁꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯒ ꯃꯇꯝꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯄ꯭ꯔꯣꯇꯦꯛꯁꯟꯁꯦ ꯐꯖꯅ ꯄꯤꯕ ꯉꯝꯃꯗꯧꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯇ꯭ꯔꯀꯥꯟꯗ ꯍꯥꯏꯅ ꯆꯤꯡꯅꯕꯗꯣ ꯑꯦꯄ꯭ꯔꯤꯍꯦꯟꯁꯟ ꯑꯝꯇ ꯂꯩꯇꯅ ꯃꯇꯝ ꯂꯧꯔꯒꯁꯨ ꯊꯥ 6ꯁꯤꯗꯒꯤ ꯍꯦꯜꯂꯒꯁꯨ ꯁꯣꯏꯔꯣꯏꯗꯕ ꯄꯣꯠꯇꯨꯗ ꯃꯁꯤꯗ ꯌꯥꯔꯅꯤ ꯍꯥꯏꯕꯗꯨ ꯐꯖꯅ ꯇꯧꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀꯔꯤꯒꯨꯝꯕ ꯑꯦꯖꯦꯟꯗꯥ ꯈꯔ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤꯁꯨ ꯅꯛꯁꯤꯜꯂꯛꯄꯒꯤ ꯌꯥꯝ ꯀꯟꯅ ꯂꯩꯕꯗꯅ ꯃꯁꯤꯗꯁꯨ ꯆꯤꯡꯅꯕ ꯁꯤꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯨꯈꯠꯄ ꯉꯝꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯃ ꯄꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯄꯩ ꯃꯑꯣꯡ ꯑꯣꯏꯅ ꯃꯥꯟꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯏꯂꯦꯛꯁꯟꯒꯤ ꯀꯩꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯕꯤꯍꯥꯔꯤ ꯀꯩꯀꯥꯒꯤ ꯑꯗꯨꯒꯤꯁꯨ ꯇꯧꯔꯛꯄ ꯍꯥꯏꯕꯁꯨ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤꯗ ꯃꯁꯥꯒꯤ ꯌꯨꯝꯗ ꯇꯨꯝꯃꯤꯉꯩꯗ ꯊꯥꯡꯅ ꯂꯦꯜꯂꯝꯕ ꯑꯃ ꯇꯧꯔꯝꯕ ꯌꯥꯝꯅ ꯚꯥꯏꯂꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯟꯁꯤꯗꯦꯟꯠ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯔꯇꯦꯟꯇꯤ ꯂꯩꯇꯕ ꯄꯣꯠꯗꯅ ꯃꯗꯨꯒꯤ ꯆꯤꯡꯅꯕꯗꯨ ꯂꯩꯕꯅ ꯅꯥꯀꯟ ꯑꯅꯤꯃꯛꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯅꯕꯗꯨ ꯄꯨꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯦꯇꯦꯒꯣꯔꯥꯏꯖ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ BJP ꯑꯗꯨꯒ ꯀꯣꯡꯒ꯭ꯔꯦꯁ ꯑꯩꯈꯣꯏꯗ ꯍꯥꯏꯔꯒꯁꯨ ꯑꯗꯨ ꯑꯝꯇ ꯌꯦꯡꯗꯅ ꯇꯨꯡ ꯀꯣꯏꯅ ꯌꯥꯒꯗꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯇꯧꯍꯧꯕꯅ ꯐꯩ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯏꯃꯥꯒꯤ ꯑꯥꯄꯤꯜꯗꯨꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯔꯣꯏꯕ ꯔꯥꯎꯟꯒꯤꯅ ꯑꯩ ꯑꯣꯖꯥ ꯀꯩꯅꯣ ꯏꯃꯥꯗ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯀꯩꯅꯣꯗꯤ ꯑꯣꯏꯔꯒꯁꯨ ꯇꯣꯄꯤꯛꯁꯤꯒ ꯁꯨꯝ ꯂꯥꯛꯆꯒꯦ ꯃꯥ ꯂꯥꯛꯇꯣꯏꯒꯤꯁꯦ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯊꯥꯖꯕ ꯌꯥꯕꯒꯤ ꯍꯥꯏꯇꯥꯔꯦ ꯆꯥꯎꯅ ꯊꯥꯖꯕ ꯌꯥꯕꯒꯤꯁꯦ ꯃꯌꯥꯝꯅ ꯁꯨꯝ ꯐꯣꯡꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯅꯔꯦ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯁꯥꯃꯛꯅꯁꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯒꯤ ꯄꯣꯠ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯤꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯅꯔꯤꯕꯁꯦ ꯑꯗꯨꯝ ꯌꯦꯡꯁꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯋꯥꯐꯝꯗꯨ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯅ ꯏꯃꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯂꯥꯛꯇꯣꯏꯁꯦ ꯃꯌꯥꯝꯁꯤꯅ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯃꯣꯠ ꯃꯌꯥꯝꯁꯨ ꯐꯣꯡꯗꯣꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯊꯦꯡꯉꯝꯗꯅ ꯑꯗꯒꯤꯗꯤ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯌꯥꯝ ꯀꯣꯏꯁꯟ ꯃꯌꯥꯝ ꯊꯣꯛꯂꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯏꯃꯥ ꯇꯦꯟꯇꯪ ꯊꯝꯕꯤꯌꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯣꯏꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ 27 ꯈꯤꯇꯪ ꯀꯨꯏꯗ꯭ꯔꯦ ꯀꯣ 2027 ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟ ꯂꯩꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯇꯥꯃꯣ ꯕꯤꯃꯣꯜꯅ ꯀꯩꯅꯣꯗ ꯆꯠꯂꯒ ꯐꯧꯕꯥꯎꯆꯔ ꯈꯥꯏꯗ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒꯨꯝꯅ ꯃꯥꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯑ ꯂꯥꯛꯑꯒ ꯍꯌꯦꯡ ꯃꯥꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯈꯔ ꯄꯥꯎꯈꯨꯝ ꯈꯔ ꯄꯤ ꯌꯥꯅꯕ ꯇꯧꯗꯣꯏꯕ ꯑꯗꯨꯅꯦꯕ ꯃꯣꯏ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯈꯤꯇꯪ ꯂꯦꯞꯄꯤꯔꯣ ꯁꯤꯅꯤꯗ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯁꯨꯔꯕꯤꯂꯥ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯄꯥꯜꯂꯤ ꯐꯅꯃꯛ ꯍꯩꯇ꯭ꯔꯒꯁꯨ ꯇꯧꯅꯔꯛꯏꯕ ꯃꯌꯥꯝ ꯑꯗꯨꯗꯩ ꯑꯩꯈꯣꯏ MLA ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗꯤ ꯁꯁꯄꯦꯟꯗ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯁꯨꯇꯤ ꯊꯥꯕꯗꯧ ꯂꯩꯔꯦ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯑꯥꯔꯊꯕꯨ ꯐꯪꯉꯤꯕ꯭ꯔꯥꯕ ꯈꯜꯂꯣꯕ ꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯒꯤ ꯑꯦꯝꯄꯥꯌꯔꯒꯤ ꯇꯧꯕꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯁ꯭ꯇꯥꯏꯜꯗꯨ ꯑꯣꯏꯔꯦ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯨ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯨ MLA ꯇꯧꯔꯤ ꯃꯌꯥꯝꯁꯤꯅ ꯃꯔꯨꯞ ꯑꯃ ꯑꯩꯈꯣꯏꯗꯤ ꯁꯁꯄꯦꯟꯗ ꯃꯣꯏꯗꯤ ꯍꯦꯛꯇ ꯌꯥꯎꯅꯤꯡꯉꯦꯕ ꯑꯩꯗꯤ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯁꯥꯎꯅꯤꯡꯉꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯁꯁꯄꯦꯟꯗ ꯂꯩꯔꯦ ꯀꯩꯅꯣ ꯁꯥꯟꯇꯤ ꯂꯥꯛꯑꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯆꯨꯋꯦꯁꯟꯁꯦ ꯈꯔ ꯀꯟꯇ꯭ꯔꯣꯜ ꯀꯥꯟꯗ ꯂꯩꯉꯥꯛ ꯁꯦꯝꯅꯤꯌꯦ
Lenga and the same Doriba Sarkan, same Doris who carry the Magno. Lady situation, ma'am, Lady Basumbayam, Amaga Tong, River Mams who control Tong away the Magdana Trocon, the Sarkan, same no duisible. Ha! Lenga and the same to Sukai do Nova. Moise Karin, Moy Emele have a meaning Sicarino, Kangdra, Kangdreva Moise. When I did the Parene, Lomak to Nemiam Loenero, Aduka, the Emele, Magi Pangam to Pahak to the Nakogi, Eolavans, Mam, Adurigi, Tolo Pangadu, Pangaga, like Heidi Braba. Ha! Moi hujik tong na riba mayam se moi na thok ta na khota na akoi sumaina semjara again moi na ngang da podo ngang da ge mi na tawra kan du da sarkar sem ni kari aduri thola nu leira nu yara koi center ga koi sumaina sum praja ga dum leira ge president rule se leira no su dum resolve to thokro ba koi dong dum leimina ra se ba akoi ga moi ga 11 man na salai du kari gi no ba mi hut ne na thagat ki ba moi na akoi gi 11 da leira ai je kari maram gi no moi je ha tate democracy si bu kari no ba koi su khakari oi ri ge ba koi manipur da phangi bra ba koi je Lenga se mu haire mayam kan no to kan da senten mayam da acho buna ngasi kan no ga masum presa khoi gi kendra gi da kai no mana ga am thok pani minister ne yeng jale du to kan peace adu dui peace la ga sem do di laitra su yare na moi suwa ha akhoi na tham ki ba moi bu tham thagat ki basidi manipur hai ba lam si da kari gumba ma to pa anyhow chakhot thorang gi ro amagi ro wa ba tarak pa gi luon mak to gi noi hum phu sina ne ma hut sin biraga khoi myam che kan biro ko sasan sin noi na ngak biro ko myam se noi manage to biro ko na thari ba na tra ba moi se aduna surba ya ngangning de nganga ga su moi na yon warawi ai de ama amagi wan na te aigi thodang se sum khangjalaktra di noi adu makhoi ge mana lai sai tam na tro moi na sonda nungai na lai ge ba AC makha da lai khoi ma se na sei laung na ko na da lai oba kana na ya ba thabak no ba ha masai gi mathau masa khang da ga di moi ge lai be ata kai to ge ba mi na ngasi ngangjale khoi na hana sen sarkar lai nga da ha center na pawa paisen khong gut pule ha madu khong gut to khatang phara ga dra nam to re adu su chap mana re adu tari moi su mu thokpi ra ga noi tauge tawro ha ga ichai su yam nei na huji leibak tining ja ba leibak punuk si ja ba adu gi maram paisa nu sa di paija da ba ma mit tai ma pita ba myam le moi mu thagala yeng ge ba khoi di lai ri ba hum pu su plap tok thok pi ro moi mu yeng hal la se ba sum kon na lai ge ha ba chokri di kon ge ha ba noi di tong ning ba du to ai na hai sini mi khoi ne communal crisis ne har pa matam du da bok da kana gom bim da wam ta haibi di du kai maram gi no ba Center na praja kanduri bra na traga moi na khoi kanduri bra ba praja mo ai ngasi su hai sin sonal BJP Congress ta ri se akhoi praja na lai traga di moi gi BJP Congress yar oi ba aduna surbla yang ngangning de aduna sarkar se ne tara kan sarkar se gi habe gi wahi ngangai ba du gi MLA do madu khitang wakhal khandara ga wangang ba phani ko aduna yam na ne hemal le noi to ri sisu hojik hairaga sumoina sawi aina sumai sum ngang bani moina su haina de adu wari di loi mak to wara bani na haise nahan makta su chanung gi du yong taw kan peru khara phukjara to boda bo ngam de na no mai kapsale to boda du na yam na lai ri du na haining bagi kanu lai tare du poti aina chief secretary su aina request to jari sini fazana rule follow to biu mioi bani to do se pressure gi makha da announcement to bagi pot oiraga di madu to bi kanu na ta dana ai di ta sengna tamona budi hai ba dai su ga wai san akoi pot su ta sala yengo ba reasonable am ta oi da bani ba to ri mem se okay ba kamai nang kari no ai gyan men am ta de ba to na ri be style mem se do praja da de khoi da di wara bani na ko loi mak to warang ne na se seng na ha ba da ni na ga suang ni mai te pa economy ha ju di pulap ke dum phelo re ne ba po tang bai ju pulap dum atopa furu plan yaw de ha ju cha ba thak pa da di yaw ri ne ba thum do khoi gi lan sok na ba noi da ne kunthra pi ni noi da ne manga ta tara pi ni hai ba lai te ba lai mi nei de khoi pulap ni na economy down oi ba ju pulap ke awa ba ne ba alu kg kunthra nga pi bu do tamora bi oi kenu to dra su ne kunthra nga pi ra dum lai ra charang ne ba ado tamora bi da su lai tab lai ra ba me ama me yaw ne ba aloi gi anaka gi da su ama me yaw ne ba loi mak ta su e hai ba ni da adu na maram oi ra ga si myam sim tang khal la ga thabak to mina ba na khwai de vest oi ge ne hai ba sai gi ram dam isana kan ge dam ne hai ba se si MLA khuting mang na su chen biro party yaw ri ba khuting mang na su chen bi hai ba photo last ta ma okay ma thank you so much